ꯈꯨꯜ ꯉꯥꯛꯄ ꯑꯃꯗꯤ Arambai ꯇꯦꯡꯒꯣꯜꯒꯤ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ IPS ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯃꯗꯤ Arambai ꯇꯦꯡꯒꯣꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ 2024ꯒꯤ ꯃꯍꯩ ꯇꯝꯕꯗ Arambai ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ IPSꯇ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯅꯧꯅ ꯇꯝꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯄꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯑꯃꯗꯤ Arambai ꯇꯦꯡꯒꯣꯜꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯁꯄꯣꯔꯇꯤꯡ ꯗꯣꯀꯨꯃꯦꯟ ꯑꯃ ꯌꯨꯅꯤꯠ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯕꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯑꯦꯇꯦꯁ ꯇꯧꯔꯕ ꯆꯦ ꯅꯠꯇ꯭ꯔꯒ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯒꯤ ꯃꯃꯤ ꯑꯣꯏꯔꯕꯁꯨ ꯄꯤꯁꯤꯟꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯑꯄꯪꯕ ꯊꯤꯔꯒ ꯏꯔꯥꯡ ꯇꯧꯅꯕ ꯔꯦꯂꯤ ꯆꯠꯅꯕ ꯏꯟꯁꯤꯟꯕ ꯇꯣꯛꯄꯤꯔꯣ CM ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯏꯔꯥꯡ ꯇꯧꯕ ꯂꯦꯞꯄꯤꯔꯣ ꯑꯄꯪꯕ ꯊꯤꯔꯒ ꯔꯦꯂꯤ ꯆꯠꯅꯕ ꯏꯟꯁꯤꯟꯕ ꯇꯣꯛꯄꯤꯔꯣ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯃꯤꯌꯥꯝ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯊꯥ 9 ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯉꯥꯛꯄ ꯀꯥꯡꯕꯨ ꯂꯩꯔꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯆꯤꯡꯈꯣꯡ ꯆꯤꯡꯊꯛ ꯑꯃꯗꯤ ꯑꯅꯛꯄ ꯑꯦꯔꯤꯌꯥꯗ IRB ꯑꯃꯗꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ 3,000ꯒꯤ ꯃꯊꯛꯇ ꯊꯝꯈ꯭ꯔꯦ ꯇꯝꯄꯥꯛ ꯃꯅꯨꯡꯗ ꯏꯔꯥꯡ ꯇꯧꯕꯤꯔꯅꯨ ꯃꯤꯌꯥꯝꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯏꯪ ꯇꯞꯄ ꯑꯣꯏꯍꯜꯂꯨ ꯃꯅꯤꯄꯨꯔ ꯉꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯒꯦ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯚꯣꯠ ꯀꯥꯍꯧꯗꯕ ꯈꯔꯅ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯁꯤꯜꯂꯒ ꯔꯦꯂꯤ ꯑꯃꯨꯛ ꯆꯠꯇꯨꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯇꯧꯒꯅꯨ ꯂꯩꯕꯥꯛꯀꯤ ꯑꯁꯤꯡꯕ ꯌꯦꯛꯅꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birena ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯒꯦꯜ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯄ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯦꯁꯤꯌꯥꯟ ꯗꯦꯚꯂꯞꯃꯦꯟꯠ ꯕꯦꯡꯛꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯂꯥꯛꯀꯗꯧꯔꯤꯕ 2026ꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯊꯥꯁꯤꯁ ꯕꯥꯁꯨꯝ ꯑꯋꯥꯡꯕꯧ ꯅꯤꯎꯃꯥꯏ ꯗꯤꯄꯨ ꯒꯥꯡꯃꯩ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ KH ꯏꯕꯣꯝꯆꯥ ꯔꯘꯨꯃꯅꯤ S ꯀꯨꯟꯖꯀꯦꯁꯣꯔ TH ꯖꯣꯏꯀꯤꯁꯟ S ꯄ꯭ꯔꯦꯝꯆꯟꯗ꯭ꯔ TH ꯁꯥꯟꯇꯤꯒ ꯂꯣꯏꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥ ꯕꯤꯅꯣꯗ ꯖꯣꯁꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯁꯤꯚꯤꯜ ꯑꯣꯐꯤꯁꯥꯔꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birena ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯆꯍꯤ 3ꯀꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯐꯪꯂꯤꯕꯅꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯟꯅ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯎꯕꯗ ꯀꯤꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯄꯨꯔꯛꯂꯦ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯄꯨꯔꯛꯂꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗꯁꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯀꯌా ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ BJP ꯂꯩꯉꯥꯛꯅ ꯄꯥꯜꯂꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯑꯄꯥꯡꯒꯜ ꯁꯥꯒꯠꯁꯤ CMꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯗꯒꯤ ꯊꯥ 3-4ꯒꯤ ꯃꯅꯨꯡꯗ ꯂꯥꯟꯗꯥꯅ ꯇꯃꯦꯡꯂꯣꯡ ꯐꯥꯎꯔꯒ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕ ꯄꯨꯡ 6ꯀꯤ ꯈꯣꯡꯆꯠꯀꯤ ꯂꯝꯕꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔꯅ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯀꯥꯔꯗ ꯔꯦꯁꯟ ꯀꯥꯔꯗ ꯋꯤꯗꯣ ꯄꯦꯟꯁꯟ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯎꯖꯥꯂꯥ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯤꯡꯁꯨ ꯈꯨꯠꯁꯤꯟꯅꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯠ ꯋꯦꯜꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯅꯧꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 51.23 ꯁꯥꯡꯕ ꯄ꯭ꯔꯣꯖꯦꯛꯅꯤ CMꯅ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯨꯕꯗ ꯌꯧꯕ ꯉꯝꯗꯕ ꯀꯌా ꯑꯃ ꯌꯧꯍꯟꯕ ꯉꯝꯂꯒꯅꯤ ꯅꯣꯏꯁ ꯄꯣꯂꯨꯁꯟꯁꯨ ꯍꯟꯊꯍꯟꯕ ꯉꯝꯂꯒꯅꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯃꯄꯥꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯗꯒꯤ ꯎꯐꯨꯜ ꯊꯣꯛꯄ ꯑꯃꯗꯤ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯗꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯂꯒꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,963 ꯆꯪꯅ ꯁꯥꯒꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 9.50 4 ꯂꯦꯟ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯅꯥꯀꯜꯗ ꯐꯨꯗ ꯄ꯭ꯂꯥꯖꯥ ꯊꯝꯒꯅꯤ ꯁꯥꯏꯀ꯭ꯂꯤꯡ ꯑꯃꯗꯤ ꯖꯣꯒꯤꯡꯒꯤ ꯇ꯭ꯔꯦꯛꯁꯨ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ ꯀꯤꯂꯣꯃꯤꯇꯔ 41.55ꯅ 2 ꯂꯦꯟ ꯑꯣꯏꯒꯅꯤ ꯀꯤꯂꯣꯃꯤꯇꯔ 13ꯅ ꯒ꯭ꯔꯤꯟ ꯂꯦꯟ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯅꯥꯀꯜꯗ ꯐꯨꯠꯄꯥꯠꯁꯨ ꯊꯝꯒꯅꯤ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯗ ꯁꯥꯏꯖꯀꯤ ꯑꯣꯏꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯤꯛꯁꯣ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯁꯁꯨ ꯆꯠꯍꯟꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯑꯣꯏꯊꯣꯛꯇꯕꯅ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯗꯨ ꯎꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ